Somdana Sangbanabi Ungduna Yensang Semlaga Lerami. Kaiduragi Habanin he, Nasading Ungi the Bo, Hinjang Adukak Semaduda Nangi album Nambagi Haido, Hosipoba, Kishu Hectorbra Hidactre Nahan Aina director the Hangbada, Matam Krali Kisi Hede Hoi Adudi Kralerga Hajirani, Nairudana Punsise Asumna Torukani Hazarudi Adubunga Shidi Ima Natsayam no worry. Hazadrabatan Asina, Abuhena Wahalema. Kainone, none of the Rishina, Kaidoragi Habane. No Shiba Amana, Amuk no Kali. No Shiba Amana Amuk Kafali. Imagi Bema, no Mukidoragi Habane me. Sangbanabi Yamna Seres or Badagi. Sass, Diluxana Drima. Kadondagi no Kangde, Hinjang Semfam, Mamang Duda, Magi Fondo Kilaga, later me, Pondo Lokalaga. Ima. Acting hebra, Nasano Pise, Nasaidagi acting Taurini, Agise. Ise acting Oreco. Yare, Hinjanga Semirano, Aitorugi. Nanga Taurudi, Shinomagi Lorero, Salo, Imagi Lukumayada, Guamayam Ama Lehobani, Amtaporo, Sak Tona Tona, Kitus Haige. As Sak Tongling the D, Sideno Baima, Amo Insanga Mahiga Mutasundana, Adusharapudine, I must say Ama Sarugi. Masih ngang siang unhe masih. Aingun daga kwa masih ama saru ki kaina. Hai, lesabi kwa zabi e. Lesabi na kwa zabaya di hai balai bro. Ima su lesadi ngai dagi sar e hai di dudi. Kaya dari yang unhe masih. Nang gai ga mana biya bro. Ai su ima lauri ni kai no. Ima na igi mang da sum cap cap saira di. Ai su saningak pataba. Ima na igi mang da saram dradi. Ai su kai su hebet sura moida ba. Yengun ni masih ngang siya. Ay nangam da su kumewa ni. Ay na kumisisu ima sin kan bigi masa uirubay ni. Ima na sin kalam dragabu ay na sumay na nganglam gadro. Tay na ron eh. Ay ngunda loy na magtay na biro ba? Ay nakaday da sin kali ba? Ha? Ay nakaday da sin kali no ba? Nang na sin kali do din eh. Noy napagi mama apawi do. Nang ginabok do. Ado lori ba? Ado. Ima na sin kalam bagi natro. Abok asu khatnaraga pabunga su khainaraga sida lereise tapna ngang naramadi kaisu tongnaramoi daba masiya ngang siyengun he mase aina haibu khodingi man adum machin si khumme ba ho khatnari do maram satuna khatnari ba maram satuna ho aduna aigi lamsat kisu iman haibirakano aisu ima laurini ima lauriba he nupa thi bakhang da biya nupa ga mata leisadraba nangbo nangbu nayum khara thuna pan khroba Nupa thi khang da bikai na nupa lising ne hauji koijage na line da lerise pharasu actress hairam laga fet launa sakhum dagi thoki tawrisi une mase hai nang ngasdagi kawrkanu aingon da ima kaina kawr oi hairu daga aidi actress imungi thabakna manam thek tawdage aina khara luna tawbasida nawang bam yawre bamase tathot leiriba Kisangi pochai insang asemba sak thangat pamayam du uraga. Thongweda aisa kamata. Karamane sa gienge ba masigi ngangse. Hairaga kisandagi thokraga magi kada tumsinduna lerami. Mana thokpa tawjerani. Aina di suk thong hek thongaro. Ahingi pung baro tarakle. Somda sangbana bidi phone metuna lerami. Pung baro tabaga Mother's Day nimit oibana Mother's Day gi photo status mayam thagat narakpa thingnarami kainu ngasi Mother's Day ro aidi kamai tawdeba photo thagat lawdradi aise mama nungsiba khangdaba amuk tarani kamai tawni aikhoi mada kamai na kawduino ba as aisu Mother's Day loraga khatnaramasu phadawni sangbana bitapna magi rumdagi thuglami mama gi rumdu thongdu ngadamak ngasilaga lerambatuda tapna hangdurai tum krajalo mashinu pisibo wakal dadi ima kaina khanbi bazat nate sangbanabi makol thokta
tapna sanglai kangkhal du tapna haidurai tathot tumlaga lerami laibak phabana cheplaga sangbana birom da onsilaga tumlami tumdi tumame photo sikar maina kapni sangbana bi makol thoktanaba yamna tapna chiksina tawi mamagi mamai mapa tananaba mahakna makhada famthai magi phone da front camera su hangi mahakna makhadagi phamlakpana mamagi mamaiga mahaki mamaiga khara naknare adubu mamadi mamit ushili sangbana bi tapna mapa yenglaga tumliba mamaduga selfie tawnaba post tawrami aikhoi mase mamit se ushindradi phadawni haina khali hawdokpasu tanba mahakna tawribadu photo gi angle su mari mangarak sillaga yenglami last ta angle sapsaba phangbadagi selfie ama lawrami photo kapagi strek lawba makolda tathot su mamit khangpang panglei tathot wa amata ngangde phamungdagi phuk hagolei sangbanabi mama hagol ena nuksallaga ima ngasi Mother's Day gi photo number 2 hairaga phone du utlami tathoti masanupida hanna phawba yenglamde phuk hagolaga sumdring thokre kaino aikhoi magi mamangda satpise amuk hawra male haina murum solami tanjatuda mamagi mon manakta leiriba zarda mayondu urubada mama leitabagi chance lawraga mirak narak yenglaga yepsilai aduga mama na thokribadu kadomdano haina yengba tholuklami tathot makoigi sumangda round koiraga leirami mamitu yengkiba amadagi chukchoi choi thukte pura chumdringni aikhoi ma se yam nukningi haiba kanade hayeng ayuk nganta mangonda yenghannaba video namge kanade sangbanabi magi phone dagi sleep walk tawriba mamadu video namlami tathochu magi kada sanglaklami ado fawba machanupina tanna duna video namduna lei yam nukningida aidi aikhoi ma se hairaga mayaki gatlaga mahaksu mahaki kada mu sangki David ka leisembi gesu leiminakre matai manau asengba haibadu oikre leisembi isi sina tumlaga lei David na sa semlaga mahaki nupi hodok pasang lami yare danangbo khara tumade hagotlo kaidawrage hairaga kangkhaldu sat haigatlami hagotlo minangbo pumani minasado ngasaidigi khoi mana ngangbuda loireba as taningdeba ngangsanu tumkhige ba tanga kano ba hairaga mona mana kongdu mensilaga amuk tumthakre tummo konang tummo hasine be manak tummo asi hairam laga mahaksu mapanda thokre leishem bisu tumlaga lehowi sangbanabi nail police sanglaga leiringai tathot masanupi gi manakta changsilak laga he ngarang nang agi mon maya dagi kwalobra kaino kadai kwano ai di lawdena hai nasintino kadai puthoro oba as chakraba potubu karamaina puthoroktuino ima yare ai brin lebirage kaya dano yengo masike ngangse masik kaya dano yengo ba mase ima happy Mother's Day ngasidi Mother's Day neba saubo phateba ima ngasidi aina loinamak tobidoineba thabak punamak ima potharaga leigedaba aine ngasidi iruga loinamak lujaraga loirabaneba sak thungduradabani hairam laga sakhum lomda sangki tathot masanupi gi maungduda karino tawribase wakhal tadabadagi ngaktuna leirami masibu ngauraba jalami tawrisibo bomsaga tompoka su pulami James ti yaurumdi bomsana handak itaw James na khang on kibase nungaite he ibo aikoi ga se pura kaw kibagi maong neba mana tawbise bhai bomsa ai su arem thoki hek hairam ba haiduni aidi phagi tawrubane basum aduga madi pura phairen gi die hard fan oikremi uncle na ngawle kreba mana phawdrasu youtuber ga oirubaga meina masak khara su khangum taw sloire Facebook sida ma sida biba mayam se aikoi su nungai tabadum phawre e khangdre uncle na tawbada aikoi ga se loina kaw kibagi mong ni
mi sing se oi joi thak pam ba ngak ta ngai sila abra kanam tawre da ma gi maong sida di aikoi hana gumna amuk punni se hazadre ma suma mai le thor kane se hazadre e bhai adu hairaga mana nga hal engundagi purit ama wai ki bado hojik phoba piraktri mi kramain tok dori ba kadai digi mi date chatpada leita leita lichari ba Tommy Hill figure gi purit ne mi nangonda shuwai ki bro engundagi so puma gi khungup ama suwai ki bani hojik phoba pithuroktri as adudi kramain tok ni chatlaga loruse hairo as moi gi mayum de satpado bhai tan sila bani ne han ga manadre mi kok tu pura hai on kreba hojik ti se lojero kaina lamthuradi adu su summi ne adu di mangonda message thabra phone tobra ma tawraga hekta hairase hoi hoi ai call tawsinki bomsa magi phone dagi James ta call tawsilami taw satpra sale sale directory hello who is this ye kaino bhai English ka lon salak tana yam foreign laba hai ai kino mai ge nangonda ai gi purit ama leidana tompoki su nangonda khungup ama leimale James mina hairi badu ta da makai hello guys right now I'm in foreign I will be back soon stay tuned guys hairaga phone du kaki ai thom khramal ne kari haira ge taw bomsa as khangdre da bhai foreign da lei kaina English ka lon silai hala ani stay tuned guys kaina tawsile bhai bomsa oire roi kanade toksi kanana te gi pithopani khalase wai hello bai khoi oina ikai ba haiduni somda sangbanabi sak thunglaga leirami nongmatang sakhum sanglakpada masa mathanta gyan amata tajaramde tathot insang semna noi gi mothers day se nungti gi tawradi isa nupi se phaneyamdi haini he thabak ai su tawradi adum haibani da ima aina tawbiroina tawbidabagi wani shooting ga satpaduda khutka se thot no bomang khradi na tawbidabane hoine ai su khangida du budi adu na bo ai su kari mata haidribaduni nangi sak tu bu loidribro kanam la kaino ma suna mai ne yani da ima ngaktang yai bane tathot gas tu yeng lubada mai do fal da lekhat laga leramba uraki bahakra sauna sunna hari yairani ne nangi se mai duna full da lekhat laga amtieng loina karamane ba manam se yadre ba sangbana bi hangdok tuna yeng lubada sak tu phaniam di kaslaga lerami as ima yam ka banati he adum sayani ai di saga sabase yam haine ye ba ima tathot su jangsilai kadai yenge hangdo o kayam karagi yenge ba as yam ka ba nati mi ma sangbana bi serek lani khangbagi hangdana ba hotnarami yenge haibane hango haiba sangbana bi upai letraduna saphudo hangduk lami Vishnu aina haibaga tobaga phaneyam karina sidi karam hain sadoriba yani kaino khara saraga loire aina ngasai na rice cooker du da thongu maduna laibani na haire saphu du thongba haini na haujikti kari sare seng su changle do masigi sak sidi nang hek chaw haisini aina imada ai sak thongba haite isingi chang du khara haibi yu haidana phaneyam di kaukiba natra ba hai nang bu hairane na sangkiba natro adudi haifam thoktro yare amuk nongna thonglaga loire insang sidi phajana thongage yare ko karib de yobiranu ai loina mak tawjarage nangi tawpham thokpa ke gera acting tawgera nogi kariyege tong haidunam gera ama tawraga leruro chalo sakhum daga amata changbiranu yare mother day ga tawbiranu yare sangbanabi mamana ngang baduda khara sukatlam daga mahaki karomda satkre somda laisebi phamungda phajana phamlaga phone metlaga leirami David su sofa da famlaga phone metuna lei makoi ani su amana amada hanna fawba yingnadaba makai phone metna duna lei ngai hak lerga leisembigi phone da call amakak laklami madugi makhon tu da David leisembi da haifet yinglei leisembi di phone du paikhat naba hotnabada mapan da thoki ado faw kaishu haide David phone adum metuna lei
Leisembi Yenakaronda Toklaga Wari Sarami Aduni Kangi Taurise Nachegi Punsise Yam Tolida Noigi Nabash Nane Lore Matam Dudadi Pesha Paibani Idea Muktana iPhone Levi Dorim Nena Poibiriba Aduga Hojikna Yum Segai Bamadani Tambirise Mahaka Wari Sanariba Nupaduna Adunine Aishu Wari Dutabada Yanungaiti Adu Hojiki Kadim Kandurano Aiga Tinerabanina Nangi Darkar Lebu Kadimak Aina Loinamak Mating Panguini Aishu Nanga Kanarubadagi Hojiki Wari Wata Isu Sanaba Punglakbadagi Wakalgase Yanungaidabane Adu Ibani Garam Kanda Unasi Hainu Kambudi Kanarebu Ibani Sipunabagi Waridi Iban Panade Hoi Aishu Kalibane Ado Unabadi Karatapna Unase Ay Adum Harake Noi Nabaishu Hangsitagidi Tabaksat Pahorani Ma Tabaksatradi Ibani Unabado Numaiti Ma Tabaksat Pahoraga Unaraseba Ko Ibai Kaina Bit Yaudi Aweba Aibunamunda Ise Kaina Kokidro Uchipo Hoi Ando Budi Show outside the lady Aduna Unabayakiro Olaga Fazara Unarasi Kaino Outside Haisibo Nang Hosi Manipur the Litro Lady Foreign the lay Ado Yam Tuna Tulani Head to Paga Nadini Goibani Ado Aina to Pada Kaileroke Is Yareko Masaksiga Foreign the lay Haisi sing this sing ego Karito Valerino Tabaktoriro Natida Shum Quebalapani Punsi Sisum Nungai Tukina Ado Proto Tarakpadi Yadi Yabazani Nangshu Yam Likman Kriko Likpan Nateba Nangsua Sum Sakti Banina Ikai Zabaine Nang sa ingon dalik pa tarene photo tharak trido adu nete he ai gi photo di Facebook te sumem yawri dudi adu na uzera mane na tawbani noi gi photo ga dudi ai di yeng bai te he ai shu kuidri Facebook ka hangba adu na karim ta khangde adu gi maramda ai na khangba bu message tharak pa do madi songthurak panina adum hai as hoise phare se ai shu tharake ado nangi shu tharak da bani ko selfie ke tawru kam ta thadar oba I am the young Zekiba. Go. Conjel Sika Hiradi, Saxiam Haziram Mali. As Hazirandradi Amukhangdana Mankiniko Asumna No Aga Warisan Naribado David no Urami Taurising Masadiki Kanaganova Mana no Kedanaga Warisan Ishibo Machine Komose Hek Hibagatobaga Mahakis Kolami. Hello Kadai the Lay Hino Nangbo Ha Oh I lage Leramo Pon Tamaga Mahaki Nupida Yinglamlaga Pishum Haram Dabida David Sutokre Lesembi Sumahaki Nupa Toki Baduda Kadai Musa Krishna Ho Kadai no Musa Piri Budubo Horenamidangi Sing Late Kara one Biro Ko Ai Kange Kanadagi no Kara Hangamo Asi Haidaga Tawas Hadana Satkre Masiki Nupasi Ying Obamasi Kaino te haibia daba imong manungi wari se sega maigana tathok tasin toba amate higya daba nupa sibu karino mi asina horindi yu phul da ngauraga laktoi neba aigi lebak sidi phone du da wari sana matonta sonjarami nupa du so taraduna kaino hojiki dubu sing leti hairido natte da leibudi leiba aigi nupa tu nanba se phone amala aga amuk thokre Aduda Jeng Lakena Doctoramine Nana Halakna Bana Aidi Bakadure Nang Jeng Lady Haida Kashum the Kanuran Masumana to Pato Zerasan Ibani Suwari Numai Bas Hadogalore Somda Tompoksu Bomsa Hoida Lami Tompoki DSLR camera ama lerak pagi Makoi Anisum Yengnarami Tompokna Si already Napi Paniam di Tanarani ne Ha Naire Bhai Tompok Ay sumarak marakta kita waizagi ko Wa yu kito rake Siday di ibani su naiyari kayo Camera to pairaga photocopy sandarami Mayeka di kusiyang siyang he Bhai Bomsa Wah tay he sidi Wah Result di naire kayo Bhai Tompok Bhai Kana de Hayeng di kada dino ma ko theruse Yai ne Hojik yam satna badu kariba Uge am hobdu Kadai dino haisibo Kanglaro As kangla na teda Ay bu kangla kang dadona
Kari pak no mahai badu sangai sangai thelo hai se au hoi sangai thel hayeng sangai thel da satlu rase anchor ngasi Sunday night asigi show stopper oibigi dore ba guest asi atega nasunate handa ki chahi 2019 gi best female actor award chlobi khraba dugum laba yamna talented oidibi young actress haise batare. Ladies and gentlemen, boys and girls, children of all ages, ngasi maya mamang da lengsin dina leizare adom gi sangbanabi chanu sangbanabi busu ekhoi gi study usda taram oksari. Welcome to the show and appreciate for joining us. Sangbanabi nokpetamak tawrami ahan boine sangbanabi aina hangjaning libo hangse som na hanak jahi 2019 gi oina best female actress ki managa phangirapuse sidaista somna haibadi sangbanabi na phaukiba emotion or feelings haise batare madu mayam da share to biram yam nungai ba phausaki yam nungai haini sutakpire makata na aina sangbanabi da hangjaning libishi sangbanabi na best female actor award phangkiba film chatle do ID viral hairiba film asida sangbanabi na low river role yaklei ma shaki basi sidaisida sangbanabi gi character haise batare ko sige matang na kitanga haibiu sangbanabi achapot amasu chap sairaga tasing na hajero bada yang wai haidi aina taba ma sarakpanina ko sumanya haise batare okay role si isana taba ma sarakpanina yamna wai takpiriba yam nungai jai maka tarak pada sangbanabi digi aina khangjaning libasi sangbanabi gi bio haise batare ko details sangbanabi si kadai da popi bano isel inauna kaya shobiba ima babana kari ming ko ba kari honan biriba haibin sing masigi matang da haifitanga haibirobo aise sumaina tawbane ibema hai sangbanabi phuk hagolai tathot oiraga leirami kaino nangbu nungthil tumsin gnu phati hairaga ngaihak wakhal tarakpada mang oiduna leirambaduda kaino hojikitubu mang oire kaidawre amukna tomda murum solibaduna as ima mangda ise best actress tarambagi interview torambai wanida loire sakathina kaktharaga achapot amasu kana sairamini kaino di khangde nei bhaura kanda yare ko nang ama film gi wakhalda adum leiro ko nang oire roi nangi film do hojik phoba chekmuk laroktri bese kayadi kuire ai hren nimidang hangi ima tawgadaba thabak ama tawdida ibema nangna marol ama hoi hangu kayadi kuire makoina khara leraga tawsi na hairaido fare ima su maningi nane saki hoida sendu lokotpa saluge nangsu hogot labanina dup thomai thana bagi kondo phengdo mu mangol gado waram sipnana te thomu ima su saduki ko kuiroi as hoi bai ma bangang de ngangi he tathot thoki baga sangbanabi da call ama latlami yenglubada prince ki call oirami sangbanabi harauna hello ai nangi call lakpa ngairamline ai shu andakse thabak khara sinba adugini nangona kaino masu hainingba kaino hekta hairo nang lanadi khanuko as kaino sasat hairo sum koi thokle ai khoigi album do atopa heroine amana kumale nangsu acting khara no bududa ai khoi director na su nangsu khara experience leki sanona sangbanabi makuta pairamba phone phamung da tarami mamit su mapi ira chilei hello sangbanabi tabro hello tabro sangbanabi sauning baga thawai nungai tabaga pulap punbana phamungda leiram ba makhada loinamak langtharami ka adu pumchai chairami kaptoribra saudoribra khanglamde tathotsu kainoma kaurami haibagi amuk hanjilakpada masanupina adumna tawduna leirambaduda aima kaidawragin he imagi bemanangbo mi usitrene ba magido mi usitrene ba haima kanana isada uslaktrage haiba se imada phajana hayuse moigi album do aina yana kumjaning ubraba moina kumsena hawraga hawjina tobu kumhalani ne haima kanana hairiba dudi hawjikta chummanda producer duna phone toramine ai bo experience like tabi acting hai tabi amagum moina se adugi damak tabu ka pohna dese
Moi khakta na tin he album kumpham die. Album kumpham gi kumpham ngakta ni. He he moi na kayam haidana. Phauroi moi gi album ga do amate phauroi. Mi somdadi mandana best actress ta bagi award lorami aduga taibangdana. Se yare se adugi damakta kapkunu se. Ai na haibaduni ne. Kaino ma toromdo mali malena mana mani narekte ba. Kaga se loina saire se. Adugi ne kapawna de. Moi ga pundrasu atopa mayam ama lakini se. Ayam pende ma. Aisu pende haisini. Aisu sauningi bani ne. Se. Hore ne. Ingna tapna ima isa wari sasi ko. Hojiki de kaisu khaluranu se. Aisu nane sakina phanik yenge haibado kauromena amuk halaini. Ima di swaibu laurure. Nangna kapawo laubo taurumbasida. Yare kapkono. Hore ne ima isa wari phajana sanarasi. Hairam laga tathot ma ki kada sangkhre.